ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯀꯌꯥ ꯑꯃ ꯄꯣꯛꯅꯔꯤ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ IDPꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯣꯖꯥ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯋꯥꯈꯜ ꯍꯟꯊꯕ ꯃꯁꯥꯗ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯃꯇꯝꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯆꯒꯗꯧꯕ ꯃꯇꯝꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯄꯨꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯁꯨ ꯃꯤꯅ ꯆꯠꯅꯕ ꯃꯌꯥꯝꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯕ ꯃꯤꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯍꯥꯏꯁꯤ ꯃꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡꯁꯦ ꯐꯪꯉꯤ ꯑꯣꯖꯥ ꯑꯗꯣ ꯋꯥꯈꯜ ꯍꯟꯊꯗꯅꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯐꯖꯔꯕ ꯌꯨꯝ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯍꯜꯂꯛꯈꯤꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯛꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯐꯪꯉꯛꯈꯤꯅꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯣꯖꯥ ꯋꯥꯈꯜ ꯍꯟꯊꯗꯅꯕ IDPꯁꯤꯡꯒꯤ ꯃꯐꯝꯗ ꯑꯣꯖꯥꯒꯤ ꯃꯣꯠ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯣ ꯊꯃꯣꯏꯒꯤ ꯋꯥꯗ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯀꯩꯅꯣꯅꯦ ꯍꯣꯏ ꯆꯨꯝꯃꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯋꯥꯔꯤꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯄꯅꯦ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯃꯥꯡ ꯆꯍꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯐꯤꯃꯨ ꯁꯦꯠꯂꯀꯥꯟꯗ ꯂꯝꯕꯤ ꯊꯣꯛꯇꯅꯀꯣ ꯂꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯗꯅ ꯇꯧꯈꯤꯗꯦ ꯌꯥꯝꯅ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯛꯄꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯎꯠꯂꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯅ ꯑꯩꯈꯣꯏ ꯍꯪꯕꯤꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ IDP ꯑꯩꯈꯣꯏ 62,000 ꯔꯣꯝꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯥꯏ ꯀꯦꯟꯗ꯭ꯔꯗꯣ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯔꯀꯥꯟꯗ ꯇꯧꯔꯀꯥꯟꯗ ꯆꯦꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯃꯃꯥꯡꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯀꯔꯤ ꯀꯟꯕ ꯉꯝꯈꯤꯒꯦꯕ ꯉꯁꯤ ꯂꯥꯛꯏꯁꯤꯡꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯃꯗꯒꯤ ꯂꯩꯔꯝꯕ ꯑꯃꯃꯝꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ IDPꯁꯤꯡ ꯑꯩꯈꯣꯏ ꯃꯤꯗꯨ ꯉꯥꯛꯇꯅꯦꯕ ꯆꯦꯜꯂꯛꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯅꯦꯕ ꯑꯩꯁꯦ ꯁꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯣꯏꯒꯤꯗꯃꯛꯇ ꯀꯩꯗꯧꯕ ꯀꯟꯕ ꯉꯝꯈꯤꯕ꯭ꯔꯕ ꯉꯝꯗꯕꯗꯒꯤ ꯃꯣꯏ ꯄꯨꯟꯁꯤꯟ ꯐꯥꯖꯤꯜꯂꯒꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ IDPꯁꯤꯡ ꯂꯩꯔꯤꯕꯅꯦꯕ ꯑꯗ IDPꯁꯤꯡꯒꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯃꯣꯏ ꯐꯪꯐꯝ ꯊꯣꯛꯄ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯀꯣ ꯃꯔꯛ ꯁꯪꯕꯗꯅ ꯄꯤꯔꯕ ꯔꯥꯏꯠ ꯃꯌꯥꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯐꯪꯉꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯆꯥꯕ ꯊꯛꯄꯗ ꯀꯃꯥꯏꯅ ꯁꯦꯠꯄ ꯇꯧꯔꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯁꯤꯡꯅ ꯍꯩꯖꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯣꯏ ꯁꯨꯐꯝ ꯅꯣꯐꯝ ꯃꯣꯏꯒꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯀꯅꯥꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯃꯣꯏꯒꯤꯗꯃꯛꯇ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯇꯧꯕꯤꯔꯤ ꯀꯔꯝꯕ ꯐꯃꯨꯡꯗ ꯇꯨꯝꯃꯤ ꯀꯔꯝꯕ ꯆꯤꯟꯖꯥꯛ ꯆꯥꯔꯤ ꯃꯣꯏꯁꯨ ꯃꯤꯅꯤꯀꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯌꯦꯡꯕꯤꯔꯤꯒꯦꯕ ꯑꯁꯨꯃꯥꯏꯅ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ IDP ꯅꯤꯡꯉꯣꯜ ꯌꯥꯕꯤꯅꯤ ꯃꯄꯥꯟꯂꯣꯝꯗ ꯇꯨꯡ ꯑꯣꯏꯅꯔꯀꯥꯟꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯗꯅꯀꯣ ꯅꯨꯡꯁꯤ ꯃꯔꯤ ꯆꯠꯁꯤꯟꯅ ꯂꯩꯔꯤꯕ ꯑꯃꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯣꯏꯁꯨ ꯃꯄꯥꯟ ꯂꯝꯗꯝꯗ ꯃꯥꯂꯦꯝ ꯂꯩꯁꯥꯗꯒꯤ ꯍꯧꯔꯛꯄ ꯍꯩꯔꯥ ꯀꯣ ꯄꯨꯗꯅ khotana mapam lamdamda puraga akogi chatningod meneba adu IDP sing lei mayamdudi kino yung kamai tawudage ba chi yam nuai ta ba akogi puchi gi akogi marial amada akogi lei meneba adu nadi hena awa famda tarba mayam gi damuk tamne pu mayam na MLA oisinu engineer o doctor oisinu akhang hai mayam sen pai oisinu ko awa ba tarba mayam punbok sidi akogi muyi har meng chang thokdro adu akoi mayam punbok sida akogi amato na punjala gara muyi mateng pangbigani noi dura koi leiri hai noi nongmudi numda hanjilangeni hai hai na hojik ngambi bravo si uri bisineba suicide doctor si ba yauri adagi arubalena lar kulai mangam dana leita ba yauri rei wakhal leina na ba kya ma yauri si wai ta ba yauri ba akodi pangmini na moyi fabricate house de leire ba khole ba tai ba am changa jengwa tabdiri akoi nuai te ba yam na ba imung amagi khirba ka khu amadura ha matai maku ko atoi mayam pur lai minna ba regi mogi tawdum no kai tam punsi barel ama leiba mong ama angang sing mayam gi puli uri ba uri ba ko aduna simaina ko gi nuai bana wa ba khangde ha jina ITP sing na wana lenbi ba mayam pur mo che ko kau thok pi ba chumde adu moina ai hai sine MLA sing na ja ha jare ba MLA am tara mogi torop to kathok tara mo dum pi re si tawd le re si tawd ai ba di ati selaiba ITP sing pur mo se assembly constituency AC amor digi leira mang tani adum AC do MLA am leiri bani haktani MLA am leiro duragi do no selai bani ba maya pur mo se machi khan biyo ba adu ningon cha ko bi le fa paujen pi ri e tahum thok bani ha bi rinda e ya fa paujen pi roi press ta thado khro ha khro
ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕ ꯍꯤꯒꯤꯟ ꯍꯥꯔ ꯀꯣ ꯃꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯒꯤꯗꯤ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯀꯩꯗꯧꯔꯒꯦ ꯇꯨꯡ ꯀꯣꯏꯅ ꯂꯥꯜꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯀꯩ ꯄꯥꯏꯈꯠꯄꯤꯔꯒꯦ ꯍꯥꯏꯕꯗꯨ ꯎꯠꯄꯤꯕ ꯉꯝꯕꯤꯕ꯭ꯔꯕ꯭ꯔꯥ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯗꯤ ꯂꯩꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯍꯜ ꯂꯃꯟꯅ ꯀꯥꯏ ꯇꯥꯏ ꯂꯥꯅ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯦ ꯂꯩꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯦ ꯂꯩꯔꯤꯕꯅꯤ ꯃꯤꯍꯨꯠ ꯍꯥꯏꯁꯤꯅꯤꯅꯦ ꯃꯣꯏ ꯂꯣꯏ ꯁꯤꯟꯅꯔꯕꯅꯦ ꯃꯣꯏꯗ ꯆꯍꯤ 5ꯒꯤ ꯊꯧꯗꯥꯡ ꯗꯥꯏꯇ ꯃꯌꯥꯝ ꯁꯤꯟꯅꯕ ꯃꯣꯏ ꯁꯤꯟꯅꯔꯤꯅꯦꯕ ꯂꯣ ꯃꯦꯀꯔ ꯂꯣ ꯁꯦꯝꯕꯤꯗꯨꯅꯤ ꯑꯗꯨꯏ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯗꯨ ꯃꯣꯏ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯒ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯨꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯇꯥꯗꯅ ꯑꯋꯥꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯒꯤ ꯄꯨꯟꯁꯤꯅ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯃꯣꯏꯁꯨ ꯃꯤꯅꯤꯀꯣ ꯍꯥꯏꯕꯗꯨꯒꯤꯗ ꯃꯤꯅꯨꯡꯁꯤ ꯎꯠꯇꯗꯅ ꯂꯩꯇꯥꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯅꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯅ ꯇꯣꯠꯂ ꯌꯥꯔꯣꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜꯅꯗꯤ ꯀꯝ ꯇꯧꯕ ꯌꯥꯔꯣꯏꯑꯕ ꯄꯤꯕ ꯌꯥꯏ ꯑꯗꯨꯗꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯍꯥꯏꯕꯁꯦ ꯆꯤꯟ ꯈꯛꯇꯅ ꯄꯤꯕꯗꯨꯅꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯤꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯩꯇꯥꯍꯟꯕ ꯉꯝꯃꯣꯏ ꯊꯕꯛꯇ ꯑꯣꯏꯅ ꯎꯠꯄꯤꯌꯨ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯤꯟꯗ ꯈꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯄꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ IDPꯁꯤꯡꯁꯨ ꯋꯥꯈꯜ ꯍꯟꯊꯗꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯁꯣꯟꯊꯗꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯁꯥꯒꯤ ꯏꯔꯩꯀꯥꯏꯗ ꯍꯜꯂꯛꯈꯤꯅꯤ ꯑꯗꯨꯒ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛꯀ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯐꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯗꯨꯅ ꯋꯥꯈꯜ ꯍꯟꯊꯗꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ